अहानबदा मरु ओइबा पाउ पिजरी। प्राइम मिनिस्टर नरेंद्र मोदी न महाकी मन की बात मणिपुर याउना अवांग नोंपोक लमदम की हैथोई सिंथोइबा मियोइ सिंह अमदि नेचर की फजबा सिंह सिंथाख्रे। चुराचामपुर डिस्ट्रिक्ट हेडक्वार्टर दा ngarang नुमिदांग इरांग चाउना थोख्रे अशोक अपन कया याउख्रे डिस्ट्रिक्ट मजिस्ट्रेट ना नाइट कर्फ्यू लाउथोख्रे। ओजा सिंह पोस्टिंग की दमक वानोंब सिंह की मथक्ता एक्शन लौगतलगनी हाइना एजुकेशन एस की डायरेक्टर ना वार्निंग तौख्रे। अमदि इम्फाल जिरीबाम लंबीदा चेलिबा ट्रक ड्राइवर सिंह की अवाब सिंह मियामना खंगबियु हाइना ड्राइवर सिंह ना अपील तौरे। खुरुमजरी मामी टीवी न्यूज अपडेट मीटिंग तापीरिबा सिंगु तरामना ओक्चरी पाउमसा खाइना पिजरी। प्राइम मिनिस्टर नरेंद्र मोदी की मन की बात नॉर्थ ईस्ट की निंगथीरबा मचुना थलबा कल्चर अमसुंग लिंग्विस्टिक डाइवर्सिटी अमदि रीजन असिगी तोंगान तोंगानबा पर्सनालिटी सिंथादुना नेशन असना मखोइगी मतुंग इनगदबनी हाइखि। खुदम ओइना हायरबदा प्राइम मिनिस्टर मोदी ना मणिपुर दगी विजय शांतिना थमना अमसुंग थंबाल लेखोक्तगी लंगसुंगदुना लोटस फार्मिंग तौबा अमसुंग टेक्सटाइल इंडस्ट्री लिंखटपगी स्टार्टअप लिंखटखिबा अमदि मेघालय स्टेट की खुंगंग अमदगी माउलिन नोंग कौबा मियोय अमना लमलू नाना थमनबदा कथोक्तुना एशिया की मनुंगदा ख्वाइदगी मसानानबा खुल अमा सेंबा सिंह पंदुना सिंथाकी। प्राइम मिनिस्टर की मन की बात अदुदा नॉर्थ ईस्ट की सिंथानिंगाई ओइबा थौदोक अमदि हई सिंबा कयाबु सिंथादुना लेबाक मियामदा सक्ताकी। असम की माजुली आइलैंड जादब पायेंग कौबा मियोय अमना लम हेक्टर चहुमदा मही मरोंग थादुना पोथोक यामना पुथोकिबा अमसुंग संगे सरपा कौबा मियोय असिना सिक्किम की फिट लिसिंग तरानिथोय वांगबा मफमदा चौथबा लेतना एनवायरनमेंट प्रोटेक्शन तौनबा होनाकिबा थौरांगसु सिंथाकी। प्राइम मिनिस्टर मोदी की मन की बात अदुदा नेचर निंगथीबना थल्लबा टूरिज्म की पोटेंशियल मतिक चाना लेरिबा नॉर्थ ईस्ट चटखिबा खोंगसता महाकी नुंगाइबा अमदि रीजन असिगी नेचर की फजबा सिंह असि लेबाक असिगी मियामना मफम सिंह असिदा चटपगे नुंगाइबा अदु फंगनिंगे हाइना लेबाक मियामदा ताहनके। चुराचामपुर डिस्ट्रिक्ट हेडक्वार्टर की न्यू लमकादा लेबा पीटी स्पोर्ट्स कॉम्प्लेक्स नौना साबा लोइरबा ओपन जिम ngarang चीफ मिनिस्टर एन बीरेन संगागदबगी सेम साबा लोइरबा मतुंग सगोलसेन नुमित की नुमिदांगदा खोइसाउनरबा मियामना मई थादुना मांग ताखनख्रबा मतुंग ngarang नुमिदांग डिस्ट्रिक्ट असिदा मखाताना नुमिदांग अथेंगबा फावबा चाउना इरांग थोख्रे। पुलिस अमसुंग इहौ चंगसिलिबा सिंह नाकल अनिमक्ता अशोक अपन कया याउख्रे। चुराचामपुर डिस्ट्रिक्ट मजिस्ट्रेट ना ngasi नुमिदांग वारम पुंग मंगा दगी हयेंग अयुकी पुंग मंगा फावबा इरांग नेमथनबा नाइट कर्फ्यू चुराचामपुर डिस्ट्रिक्ट पुंबगी ओइना थमख्रे हाइना ऑर्डर थोख्रे। हाइदिबा कर्फ्यू मनुंगदा डिस्ट्रिक्ट असिदा मी चथोक चसिन तौबगी अथिंगबा थमख्रे। ngarangdagi hauduna चुराचामपुर डिस्ट्रिक्ट हेडक्वार्टर दा मियामना इरांग हाउदुना हिंसागी थौदोक कयामरुम चथरकलिबा अमसुंग स्टेट गवर्नमेंट ना मियामना मायोकनरिबा अवाबा सिंगिंग सिनबिद्रे हाइना मराल सिरदुना इंडिजिनियस ट्राइबल लीडर्स फोरम ITLF ना ngarang ayuk पुंग निपानदगी नुंगथिलगी पुंग मरी फावबा कौकिबा पुंग निपान की चुराचामपुर डिस्ट्रिक्ट टोटल शटडाउन असि लाक्सिनबा ngarang इम्फाल लोमदगी अहेनबा सिक्योरिटी फोर्सेस मफम अदुदा थमजिनख्रबा मतुंग पुलिस ना डिस्ट्रिक्ट असिगी मफम कयादा चेक्सन थौरांग लौखतुना इरांग दा चाउना चेनबा मियोय कुनलोम फागत की हाइरे। पुलिस ना मियोय खरा फाख्रे हाइबगी पाउ संदोरकपदगी इरांग हेना चाउथोरक्तुना फाजनखिबा मिसिंग खुदक्ता थादोकदबनी हाइना मियामना तुइबोंगी एरियादा मियामगी अकनबा इरांग चथरखि। नाकल अमरोमदा चीफ मिनिस्टर एन बीरेन थौरमगी सरुक याबा लाकनी हाइबगी पाउ ताबदगी CM बु सौगतपा मियाम सिंगना CM बु ngaiduna लेखि अदबु सिक्योरिटी फोर्सेस अमसुंग इरांग हौरिबा मियोय सिंगा अकनबा मोंगदा मुकनबा थोरकपदगी थौरम याबा लाकपा मियोय सिंग अदु इवेंट मफम अदु थादोक्तुना चटनखि। इरांग हौरिबा सिंगना चुराचामपुर की मफम कयादा लंबी थिंगबा टायर सिंग मई थाबा पुलिस तमना नुंग अमसुंग नाउरी कापना चिंगबा थौदोक कया असिन मरम ओइरगा पुलिस की माइकैदगी टियर गैस सिंग मसिंग खंगदना कापतुना तिल्लिबा मियाम सिंग तनखाइनबा होनखि हाइरे।
Kae tui bunga tear gas an ka mu he. Oi! Delta! Không bắt tao nó mày không bắt tao. Không bắt tao. Đấy đấy mà. Sosampugi kari thoge me. Migi mui masen kainogi honorable MLA khokte na magi sahi pharak pagi anniversary tokjage mai do open gym ma sanga bi amne to moi kana no moi ada yana da kangbu kharana sugai ai law hai me to satre moi masen gi poni ma dai da khoi go mena sin basu nate ma sunate nothing to do. Actually adudi lam henba phadok adu maina thukai khokai tawri bo kangbu di akoi BJP gi di aduk madi tolerate tawroi action yeng biyo dum. Government Oja Singna posting Gidamak Wanomba Gitabak Tadok Biu, Wanomba Oja Singe data loina lay, Maramasana Department Asina Oja Singi Matakta Action Lokotpada, Angakpo Oibiganu Haina Ngasi, Director of Education S. L. Nandakumar na Fongdokre. Wafam Masingasi Government School Singi Oiba Haukiba, Lisingani Kunitogi Class 10 Amadi 12 Ki Examination da, Makok Matang Takraba Satra Singda Education S Department Sinduna, Infal da Laiba MSFDS ki holda manamatum yentoki bagi thoram amada thoram mapugi warol piraduna fongdoki bani mahakna hai haukiba chahitara asida government school gi pass percentage ase lising ani kunithoi dana ihen heli masina takpadi government gi school sing asi tapna fagalakpagi mami tarakle Manipur da punna school lising mari ga chatro khongfutara lai masida tamliba satra masing asi lakh taruka lising kontra mathoi chamri ga humfutara mathoi ne Apon bagi satra masing asi Manipur da population ki chada kun manga mukne maram asuna Manipur gi tunglam chat yai fana bagi dama ekhoina satra sing asi ningthi jana sem sabi mama thautai makhoina Manipur gi tunglam chat asi lep kadori bane last 10 years ta ekoi gi performance tamna sum phagalakpa hele haibase masi haiman ba thoi haina thamjage board ki class 10 gi exam result ta last 10 year da pass percentage hai mamangi sahi sina khwai dagi wang oi ki and this is not only for overall but also only for the government schools also aduna masigi namakta Manipur da lairiba class 10 9 10 lobi riba graduate teacher amadi class 9 10 lobi riba primary teacher punamakta ina congratulate tawjari Amaromda Athoiba Mithunglan gi warol piroduna Education S ki Commissioner H Gyan Prakash na hai government ki oja sing asi matik charabasu honaba watpana government school sing asi sitharakpagi achauba machak ama oire maramasana oja sing na hena pukning changna honarabadi government gi school sing asi private school sing ga changdamnaba ngamgane mahak na hai mamangai matamdadi government school sing asi mission school sing ga changdamna duna lakhibani adubu haukiba chahi khara sidadi government school gi satrana position lepa haiba asi yamna tangla thokle masigi maram asi khupna naina ba darkar tai private school gi oja singna government school singi oja dagi hen banate adubu government sing ngakpi gani government singi oja sing asi makoi gi posting mafam da hek leitabagum tawi larik faba satra amana school ama khanbada maru oina yenglibasi afaba lecture fangba mafam dani infrastructure di kaya maru oide Maramasina government school da ojana mathau fazana tawdrabanina satra ge enrollment gi masing hantarakpagi achauba machak ama oire
ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯅꯕ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯑꯃ ꯆꯪꯏ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕ ꯑꯗꯒꯤ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯇꯅ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯕ ꯑꯣꯖꯥꯁꯤꯡ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯥꯏꯔꯤꯛ ꯂꯦꯝꯅ ꯄꯤꯔꯤ ꯃꯤꯗ ꯗꯦ ꯃꯤꯜ ꯄꯤꯔꯤ ꯑꯗꯩ ꯌꯨꯅꯤꯐꯣꯔꯝ ꯄꯤꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯁꯥꯇ꯭ꯔ ꯑꯐꯕꯁꯦ ꯏꯆꯪ ꯆꯪꯉꯛꯇꯕ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯆꯪ ꯆꯪꯉꯛꯇꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯣꯖꯥꯁꯤꯡꯅ ꯂꯣꯏꯅꯃꯛꯀꯤ ꯅꯠꯆꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯁꯤꯡꯅ ꯈꯤꯇꯪ ꯍꯣꯠꯅꯕ ꯋꯥꯠꯄ꯭ꯔꯥ ꯑꯣꯖꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯊꯕꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕꯗ ꯀꯔꯤ ꯑꯩ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯍꯦꯜꯂꯦꯕ ꯑꯗꯣ एफर्ट वाटपा ओइनेन खल्ले अखोइने छात्र केनो तंग लानिंगदबसे ngasi gi thoram aduda punna ching amadi tamda leiriba government school gi singi satra punna humfu ga humdoi mana matum sing adu yentokhe Imphal Jiri amadi Jiri Imphal chatliba truck driver singna thengnariba khudong chadaba awaba sing ase Jiri bamda lairiba CSO sing amadi All Manipur Road Transport Drivers and Motor Workers Union Imphal na ahenba meeting changbiu haina ngasi paumi singa unaba amada Jiri Development Organization ZDO amadi driver singi maikai degi fongdorakle Jiri Development Organization ZDO gi president N Sadananda Meitei na hai Matam kuinadagi Jiri Imphal amadi Imphal Jiri da cheliba truck driver singna thengnariba awaba singda mateng kaya pangduna lakhibane handak su numit 15 kunni hena mal laktabadagi mafam sida laire tasengnamak driver singna pamlibadi union gi kuthangda contribution tawduna union gi office ama Jiri bamda sabiba haire amaramda driver singna ahingi awaba su mayoknare All Manipur Road Transport Drivers and Motor Workers Union Imphal gi maikai de gisu ahenba meeting changbiu haina fongdorakle Union asida driver jing ase sangbagi right ado PB dana sanghan bi dana nuksa saro matam da fen makha da ngak tang phamba phangjaba aduga ising leitama tam da ngasi su media ma yam ubire ising isi railway station gi tharak pata tenki dei pathar ko ising ji serang na yaraga ising isina iru jaba mai tha jaba tawraga sana thangna ba hapsal hongna ba tawba e tharak tragadi madugi khudong chaba leitaba aduga nuksa gi mesa da tata makha da thro thro onra leiba mayam jing ase akoi gi thoido endona union gi mai gi de gi yangsan bi dana akoi makoi gi office se sangjaba yaba sanghan biba aduga office tang hak potha gi tong sabdo PBU aduga wari ba lambi se thengnai ba awana mayam sida union gi mai gi de gi su mateng pang Paumi singa unaba amada saruk yakiba truck driver ningthauzam noren na haikibada union gi maikai degi Juribam railway platform manakta driver singi pothafam ama sembiu driver mayam degi receive kaklaga sakiba driver singi pothafam ama kanagumba amana paisin bikre yaragadi drivers union head office degi meeting changbiu loinana lengang pokpi degi pungtara ni thoi ayuki pungtara ni thoida gari thabasina awaba mayoknare masi ayuk angan badagi thabiu haina fongdorake Mung baroda baro makhaida lengang pubi dagi gate dagi police na thabi basi amna thengmale maramaduna yariba makai kharanga na thabi raga akoi ju inge matam dong siti sa kapram matam dina inge matam da kitang chacha hawningi aduna asaba matam jida yamna awaba mayokna re aduna yogodo pung matam jo barak maku yogo matam numit ta thoki bana halabane na refong khopam jo dong cha da bana maram oduna awaba si hena mayokna bama jo toy Ngasi Ministry of Environment, Forest amadi Climate Change na state government ta hojik lairiba Loktak Pat ki fibam water regime da ahongba purakpa Fomdi masing hengalakpa ising modlakpa lamlaki nga mangsilakpa Kaibulam Jau National Park habitat ki fibam soksilakpa amadi mahausa gi fomdi bu pat asigi manungda fish farm oina onthoknaba thodang ase laukhatnaba pauta kaya pikhe Ministry asina state government ta Loktak Pat bu Montreal record tagi lokthoknaba matam ama lepnaba haikhe Media amadi atai environment activist na hanglaki ba wahang amada Union Environment Forest amadi Climate Change Minister Bhupender Yadav na Minister asina Loktak Pat ki oina financial assistant income jalising amaga chamapan marfu nipan dagi marfu mapan dagi Government of Manipur da survey taunaba conservation activities amadi demarcation catchment area treatment fishery development
fumdis lauthokpa amadi ising yokhatnaba structure saba small scale engineering works education amadi awareness pibiba haire Haujik faugi oina crore tarataruka dasmik nipan taruk Ministry of Environment Forest amadi Climate Change na Government of Manipur da kaitharakre haire wetland gi miyoi singi atopa hingnabagi pambai pibibagi hangbada Bhupendra Yadav na government na local community sing asi mapunsi fagathanaba ecotourism infrastructure part manungda amadi part asigi akoiba amadi local community singi building so semgatlagani haire Makhatana Ministry asina ithai barriers operation ki issue Ministry of Power amadi NHPC na lokhatpa hokre haire Loktak ta turel amadi iril turel na chenthalakliba amot asigi maramda hangbada Bhupendra Yadav na State Government of Manipur na commissioning of sewage treatment plant STP amadi implementation of activities as envisaged in the integrated management na soidana part asigi fatahaudi ase lokthokpa ngamlagani haiki NHPC Loktak project sabada lanai gilam Khungang Taramathoi project asigi tongan mafam da laiki amade chaba compensation su piki adubu laifam gi jagadi matamdu da piba ngamkhide haike Government of India na Loktak Lake ki ecosystem restoration taunaba lokhalak leba khongthang aduda Union Minister of Environment Forest amadi Climate Change na Integrated Management Plan IMP of Loktak Lake Ministry asina miyam na yaba thabak tawbugi mana fangkhre haire Central Government asina Lake Management Plan asida karamna fishing community asigi laifam pigani haina hanglakhiba wahang amada Bhupendra Yadav na State Government na healthy capture fisheries promote tawduna ecosystem sokhaloidaba isingi quality amadi fumdi yenthokpada akaiba pide haike Manipur Public Service Commission MPSC na lauba Manipur Civil Service Combined Competitive Examination MCSCCE gita petitioner singna wakhal wariba amasung chingnaba pokliba asi kokhanaba optical mark recognition or MR set oithangba mataida supervisor gi sign tawhanaba Manipur High Court na MPSC da pautak pikre MPSC na lauba MCSCCE thagadaba candidate kharana petitioner oiduna Manipur State ki mahut sinba Chief Secretary amasung Secretary MPSC na respondent sing oiduna tharakiba writ petition ani tha asiki tang kuntarukta Manipur High Court ki acting Chief Justice MB Mulari Daran amasung Justice A Guneswar Sharma gi division bench ta hearing chatharaba matung ngarang case asiki judgment ta kibane MCS grade 2 MPSC grade 2 MFS grade 3 sub deputy collector amasung MSS category mari ki form ahangba chama mention naba MPSCC preliminary examination listing ani kunithoi pangthoknaba notification ama thoktuna application kaukhibagi mayokta writ petition asi tharakhibane High Court na petitioner ki petition pukhalakiba issue sing adu High Court ki single bench amana listing ani kunithoi ki May ani da takhiba judgment amana settle tawkhrabane Manipur High Court ki division bench amana listing ani kunithoi ge March 10 da pass tawkiba order amana amendment taunaba tharakiba application amabo reject tawkhraba matungda tharakibani haiduna writ petition adu dismiss tawke adum oinamak petitioner singna afawba kiba amasung singnaba sing adu kokhanaba exam asida seasonnagadoriba OMR set ki oithangba mataida supervisor singi sign tohonaba MPSC da direction pk Wesia amasung Kanglaipak Manipur loinana malemgi longmi singgi mafamda Meidegi yaifa paujel pizari haina aina thinkraba lalaulop Sorepagi Publicity and Organization ki Secretary MC yaifa bina tharak pacherola mana haire Cherola sina makha taraduna hai lakliba megi tang ama asida malemgi mafam kayada chahi lisang sitna sinmi singbu ikai khumnaba utuna pangthoktuna lakpa sinmi singi numit Meide lakle Wesia amadi lamdam sigi sinmi amadi malemgi mafam pumna makta lairiba sinmi amadi sinmi singi yawol ihauda thawaina pontha pikraba athauba singi mafamda sorepana koknona yawol ki ikai khumnaba uchari haire Meide na miyoiba khunaibu minai nei thangdagi nanthoknaba haukiba ihaune chahi lisang sitna mapu oiriba senjau paiba singi mayokta senjau paiba singna lairaba nongmagi khutsuman na hingjariba sinmi singbu atamna na minaigum sizinnarakpa miyot minai gi mayokta English amaga chanipan marfu taruki me amada America gi Chicago da sinmi miyamna makoi gi fangpham thokpa hak fangnaba haurakhiba ihaune
तौबदी इहौ असि खंगौदना हौरकपा इहौ नते चाही मंगा तरागी ममांगदगी अमेरिका गी सिनमी सिंगी मखोगी नोंमगी थबक सुबगी मिओइबा अमगी नोंमदा सुबंगंबा मतम अदु फाउबदंग सुजगे हाइदुना इहौ असि लिसांग सिना सिनसांग सिंगदा लैरिबा सिनमी सिंगना तपना सागतखिबा इहौनी चेरोल असिना हाई मतम अदुदा अमेरिकादा सिनमी सिंगना लेप्तना हौरखिबा इहौ असिना मरम ओइरगा इंग्लिशिंग अमगा चानिपान मरफु तरुकी मे अमदा इहौ असि हेना कंसिंदुना सिनमी सिंगा पुलिस का चाउना मुकनाबा थोखिबने सिनमी कया मथवाई थाकी अदुगा चाही असिगी अप्रैल अमसुंग मे थादा लेबाक असिगी तंगदु लेतादबा ओइखि हौजिकी मालेम की अपुनबा लेबाक सिंगी लुप यूनाइटेड नेशनना सखंगलबा मे डे हाइना मालेम सिनबा थुंगना पांगथोकनरी अमेरिकादा सोशलिज्म की वखलोन थाजबा रेडिकल ओइबा मियामना चिंगदुना हौरखिबा इहौ अदु ऑस्ट्रेलिया लैटिन अमेरिका न्यूजीलैंड ब्रिटेन अमदी यूरोप न चिंगबा लेबाक सिंगदा इहौ अदु मई चाकपगुम संदोरखि हाइरे स्पेशल कमांडो यूनिट खाबैसोय अमसुंग कुनसुबा असम राइफल्स की अपुनबा टीम अमना तिहाइस कृष्ण तोंबी सिंह एमपीएस एसपी रेलवे इंचार्ज स्पेशल सीडीओ यूनिट खाबैसोय की मिटिंग मखादा इम्फाल मोरे लंबी की कोथा लमखाइदा आइन थिंख्रबा लालौलोप सिंह कैडर सिंह चथोक चसिन तौरे हाइबगी पाउ फंगबदगी हाइरिबा अपुनबा सिक्योरिटी टीम असिना कोथा लमखाइ मयादा ngarang nungthil pung ahum lam tabada achat awok check tawbada aina thinkhraba lalalop RPF PLA की कैडर अमा फारे हाइरे Combined security aduna faraba RPF PLA की कैडर अदुगी ममिंग निंगोंबम याइमोंगबा सिंह एलियस पुंबा एलियस इंगेल चाही कुंट्रा मरी अपोकपा एन इबोतोंबा सिंह खोंगमन मयाई लेका इम्फाल ईस्ट डिस्ट्रिक्ट तगिने Security forces na makataba wahang pahung chathaba matamda yaimongba sing Elias Pumba Elias Angel na phongdorakibada mahak asi lalahulop RPF PLA ki active cadre ne mahak PLA MC number 285 amasung army number 2588 phangduna hojik self style captain ki rank pai di haiki mahak hojik Myanmar da laiba People's Liberation Army ki legit camp ta laibani aduga mahak asi unit camp tagi kotha lamkhai amadi border line da security sing laibra haibiki check tawba thorakpani haiki combined security na faraba PLA ki captain Yaimongba Singh Elias Pumba Elias Angel More police station da ain gi oibe action lokhatna ba sinakre haire Assam Rifles na sagol sa nimit ki ahing da chathakiba operation amada NSCN IM na faduna thamba miyoi taruk kanbangam khibaga loinana party asigi cadre manga amasu Nagaland ki Dimapur district tagi fagat pangam kre haina official amana haire Panbayai miyoi taruk school ki headmaster amasu yauna NSCN IM na April 16 amadi April 19 ki manungda kidnap tawduna Baman Pukri ki jaga amada laibeyum amada thamduna imungi miyoi singdagi ransom talakibani haina police na haire Fagat kraba NSCN IM ki insurgent sing adu Kenito Asumi Naison Mukhahuto Chonpenthung Muri amasung Koto Hoyepto haina saktak pangam kre haire Aduba kanba ngamhautraba miyoi sing aduna Assam dagi miyoi ani Dimapur district dagi miyoi ani amadi Bihar dagi miyoi amani haire Makhatabada sanabagi pau pizare All Manipur Filmmakers and Producer Association AMFIMPA na Case to Life No to Drugs haiba wakhalon asida yumfam oiduna ngarang dagi haukiba taruk suba AMFIMPA Cup ki ngasi sanakiba match singda Sign Editors Guild Manipur amadi Sign Choreographer amadi Dancer Guild Manipur na panjal ahum da draw chatkre Kiam gaida laiba KYPC ground da chathariba tournament asigi ngasi sanakiba ani suba match da All Manipur Senate Equipment and Technician Guild na Sign Actor Guild po panjal ahum amada maithiba PK ahum suba match oina All Manipur Producer Association amadi amik ke match sanaduna amik na work over funky Hayeng ahanba match ta Sign Equipment Guild amadi Director Guild sanagani ani suba match ta na AMPA ga cinematographer kangbuga sanagani ahum suba match ta AMFIMPA amadi choreographer kangbuga lamba taunagani Aroibada maru eba pa amkhana pizare Prime Minister Narendra Modi na mahak ki man ki baat Manipur yauna awang nang pok lamdam gi haithoi singthoi ba miyoi sing amade nature gi fazaba sing singthakrai
Churachandpur District Headquarter Dangarang Namidang Irang Chowna Thokre, Asok Apan Kaya Yaukre, District Magistrate na night curfew Lau Thokre. Oza Singh na posting ni Damak Wanomba Singh Mathakta action Laukalagani Haina, Education SK Director na warning Thokre. Amadi, Imphal Jiribam Lambida Cheliba truck driver Singhi Awaba Singh Miyam na Khangbiu Haina driver Singh na appeal Tauri. MAMI TV News Update Meeting Tabiri Basingbu Amukana Kurumjari.